Hello mayam ngasisu aina video amkhak puduna laksari miyam gi damakta video asi yengbiba loiroba matamda isada kitang kanai haina khanbiragadi like amamon nambiramu share tausanbiramu aduga kanade haina khanbiragadi adusu like nambiramu aina ngasi pujara video asidi atai matanate ekoi kuba gi kanaba haitare hakchangda adu clipping therapy kaina so haina haitare sigi kanaba se aina khangjaba mati amtang mayamda share tausarke akoi mi bagi hakchang asi yamna complex oi haibadi akoi gi hakchang kaya sing asi amaga loina samnai akoi gi khut ki khubak asi da si liba singli macha mayam adagi yauriba nerve sing asi akoi gi organ mayam sing asi ga loina samnai haiba singli amasung nerve sing asi mathau tawhanba matamda akoi gi hakchang phagat hanba ngami hairiba wafam asi tabada di yamna ngakninga oiba phagi di manba adugo asi na sumna go wafam aina panghaida haisen bati natte doctor scientist singna lauduna leirabani ekoi na tawbi gudabani ekoi gi khubak asida hakchang kaya singi acupressure point kutha henna yauriba kaya sing asi ekoi na khubak khuba matamda akaknaba matam amata da punna songhalle haidi ekoi na khubak songtang sat launa khuba matamda aigi hakchang kaya mayam haidari organ mayam se amtang one time da haidare bak song haidare ko punna songwa ado makoi kanaba sing adudi ai makhada thamjarke ahanbada akoi stress anxiety khwaidagi ko laina nga thokpa haitare stress anxiety khwaidagi laina nga thokpa ngamba pambaidi khuba khubani ai akoi khuba khuba matamda akoi mind asida haidi depression pawba nga thokpa ngamba yamna positive oiba signal ong khabi aduna hosiki matamda sajel to pamsing haidi nutrition block kumbada khuba khuba se akoi gi sajel ki tangkak amoina haitare part amoina loina hamnare masina haidi khuba khuba jina akoi happy hormone to ya akoi gi tase na kan khuba hai bisi matu ko gi kap ani kodi ko gi ai bagan harabu kan ko haitare ran khuba na akoi happy hormone to i ade ani subada khuba sina akoi gi blood pressure level asi regulate to uta mateng bangi khuba na hakchang pumbada blood circulation hengat hali masina maram werga heart problem sing haibadi heart attack heart sonba mongput sajing hogunba sungu mayam se sang handa hali masina lungs pu nantana sor man banwai hali haidi lungs su blood circulation ne ko age blood lo yorine lungs sai part se ado ma blood circulation do patan tawmina magwa bangan bakale age sor man banwai hali ani ado hom chumda khuba immune system KANKHATHALLI khuba na immune system KANKHATHALLI haibasi scientist na prove tawkhrabani khuba na koigi white blood cell masing hengathali masina maram oirga virus bacteria seasonal change tagi tholakpa laina sing nga thokpada mateng pangi ade mari sobada angang singi oina makhoigi cognitive power hengatlantuna lairik paba matamda koigi loksin bagi sang hengathali cognitive power hai koina angang lai pa matam thuna phagan ba cognitive power wang sing thuna phagan ba nem sing phagan ba aduni ko adu power hengathali hai ni ko ade masina angang singi mind bu sharp ohenduna thabak ama to bo matam concentration hai ni pungning changbu sang hengathali hai ni maksi ka kana tana hoi gi kuba khubai kana ba kya ama su leiri ko ado aina khangjabu ne na ma share to jari se adu kuba khubai masing di sani de ta ma no mata 200 times ta gi ta biu kuba khuba matam da kana biu hai di kuba da saina kitang hol lo ha kuba saina kitang hol lo aduni selting dana yam line up gi hachang gi happy hormone ko pa han ba blood circulation hengalan ba adu pambe di kuba khubni thank you ai ngasi gi video si matang sele center ge ai mathang da no video mong pura lak ge sanbiduna mayamna video sibu kanai haina khanbiragadi like to biramo share to biramo comment so bibiramo